ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯪꯕ ꯄꯥꯎ ꯑꯃꯗ ꯇꯃꯦꯡꯂꯣꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯥꯎꯁꯦꯝ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯔꯪꯀꯤ ꯈꯨꯂꯪꯗ NSNIM ꯑꯃꯁꯨꯡ JUF ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯑꯅꯤꯒꯤ ꯃꯃꯛ ꯅꯥꯀꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯈꯨꯠꯊꯣꯛꯅꯕ ꯑꯁꯤꯗ NSNIMꯒꯤ ꯀꯦꯗꯔ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯤ ꯃꯈꯥ ꯇꯥꯕ ꯃꯄꯨꯡ ꯐꯥꯕ ꯄꯥꯎ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯍꯟꯊꯕ ꯑꯃꯗꯤ ꯅꯧꯅ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯗꯅ ꯊꯝꯗꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯅ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯀꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯍꯥꯟꯅꯗꯒꯤ ꯃꯁꯤꯡ ꯍꯟꯊꯕꯗ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯅꯧꯅ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯤ Ministry of Home Affairs Manipur Lenga amadi Kuki Kulai Paiba Lup Kuki National Organization KNO amadi United People Front UPF ki marakta ngarang New Delhi da pangtokpa tripartite mifamda designated camp hanadagi hanthaba amadi nauna mapam hongdok hongjin tawbagi matangda mathau taba agreement nakal ahungi marakta khuyek pinakre haina news agency amana report tarokli report asigi matung ina center amadi Manipur Lengaka suspension of operation khuyek pinaduna leiriba koki khulai paiba loop KNO amadi UPF ki marakta designated KM sing hanadagi masing hantaba amadi nauna mapam hongdok hongjin tawbagi matangna khuyek pinakibagi mathakta awang nongpokta ingta pahanchilangnabagi mathau taba thabak thoram sing wari sanaduna loisinanaba honaba haina sunakal ahungi marakta yanaba purakhiari asida natana nakal ahungi marakta khuyek pinabadudha Manipurgi lairiba territorial integrity asi kaihandana thamba haina su yanakhiari report asina makhatana phongdokhi KNO amadi UPF ki lairiba designated camp sing asi nauna mapam hongdok hongjin tawbagi mathakta CRPF natragana BSF ki lairiba camp sing gi manakta hairiba khulai paiba loop sing asigi khusu khulai sing deposit tawduna thamba haina su yanakhiari Panmaya abadi India Lengaka suspension of operation ki khuyek pinaduna leiriba koki su group singa punna designated camp taraga mari Manipur gi singi district singa leiri Chusampura mari Kangpokpi da mapung oina leiriba designated camp singa sida KNO amadi UPF ki saurakna keder lisingani ge sani lei haina su pausna makhatari BJP lengak na Manipur soidana kangani BJP nataba atopa political party na Manipur Kaina Vasilam Lavasu BJP Lengana Manipur Sweden Kangani Lakaduri general election su BJP na sauna mai pak to no government se magaloina BJP gi Lengana Manipur Sweden Kangani Miamna BJP te thajaba thambiyo haina BJP Manipur Pradesh ki general secretary P Premananda Maitina Fondokri Wapam Singarang Oinam Assembly constituency da BJP ki mapangal kalanduna anauba awanba oinam AC ama oihanbaga loinana lakadaba election BJP ki MLA ama puthona bigi panamda BJP ki dedicated workers meet ki tharamna saruk yaraduna phongdokhibani P Premananda Maitina makha taraduna Manipur asi malem gi leibak kyaga sangdamnabada mangjil thaba lamdamamani Haukiba sahi ahum henba sidagi ngasi fawa thokliba panamda thaudu osibu lusinba pamdaba political party kyana BJP bumingsa thina bokonari lakadaba general election sidasu atopa political party amatana BJP bu maithiba pibangamloi TV discussion amadi miyam tinba mafam kyada BJP bu lana uhanaba sandokpana kanaroi Manipur atopa political party kyana irang kya sagatuna Manipur si hanagum tang du laitan Manipur da leiriba miyamna BJP da thajaba thamduna leiba sibu mangsil thapa Manipur amu ohenana buhanabada amato oina leminasi Oinam AC ki oinas BJP ki damak sahi kya kathobaga loinana party ki damak thabak tawsaraklaba khumoksam jibon bu mai pakhanduna Manipur asi mangzil thaba lamdamama amadi sakhotpa Manipur mu ehanbada mateng panghanbiyoiki Saruk yakiba BJP Manipur Pradesh ki general secretary K Sarat Kumar na makhatan haikibada oinam AC da matik saba miyam ga loinana thabak tawgadaba amadi Manipur ki damak khanma ngamgadaba misak hairagadi KS jibon khaktani Oinam AC da leiriba miyamna BJP candidate oina puthokadoriba KSG bonbu mai pakna buhanaduna BJP gi mihut soidana oihalaklabadi minister amari soidana pina bai koina honagana ki BJP oina mandal na sinduna ereng mandal leiba mandal gi office ta pangdokiba thauramdu da khumoksam jibon national secretary BJP Rashtriya Kisan Morcha L Minabanta Maitai
Vice President BJP Manipur Pradesh K. Sarath Kumar, General Secretary BJP Manipur Pradesh S. Sobana Devi, President BJP Visnupur District T. S. Mangi, President BJP Oina Mandalamadi T. H. Rajesh, President BJP Kisan Morsa Manipur Athuba Mithulen Singh Saruyaki. Merger Agreement implement taugadabani. Merger Agreement 1949 yauriba conditions in Toto implement taugadabani haina Manipur gi ningthau oiramba Maharaj Buddhachandra gi masanupa Maharaj Kumar Sharachandrana India government ta taksingkhri. Prime Minister address toba aphongbu chithi amada Maharaj Kumar Sharachandrana mahaki apokpa Maharaj Buddhachandra da leibani gi Marakta Treaty of Merger Nampura sign tahon kibani. Agreement adu Manipur na maning tamba laibam oidun Indian ki fibanung da sandringai da laibani gi marakta sign tahon kibani haina Manipur ki governor ki kuthangda irai numita pisin kiba memory na madu da pali. Manipur da hausi oriba pibam singasida piendaba masum nungai taba phungdokladuna Sharachandrana ma ki apokpani English singa maga samapan gandi fugama pan sign tahon kiba Manipur Merger Agreement adu digi India government na withdraw tawkhrabra hangli. Shillong da Nampuda Merger Agreement sign taunakibagi history India government na muthatle haina sumaral siki. Sharachandra gi matung in agreement si sign taukraba matung khwaidigi hena ikai kumna khidaba natragana satnahan khidaba si article any article asigi mari lainari bisingna Manipur gi public service makhatana sathanba natraga maram saba compensation piba public service ki tuan ba branch ta Manipuri sing thabak pibigi provision sing miyam gi social economic amadi religious life ka mari lainaba custom convention amasum law sing action mani adu India government na Manipur gi miyam da relaxation natragana reservation piduna kudung saba sing phanganba natraga yanaki bu wapam sing thabak to onthokna bigi wapam laiti ki India government ki puning sing siladuna English sing amaga samapan gi yakhai ga mathoida base year uhenduna NRC sathaduna illegal refugee khudimak lauthokla Manipur santi legani Manipur Central Force ki unit amata tha taruk gi hena lehendana poppy gi shield ga mantikna dana India government na thabak lakhot kadabani hairi Lokta Tasinbada Taruk Siri Amasukli Himachal Pradesh ki Pauri district karam aruba lok amada tasinbadagi imung amagi miyoi taruk sikibaga loinana atopa amana soklaina police na phongdokri police officer amana phongdokpagi matungina thaudo nahan numidang wairam Pauri district ki Devaprayag area da thokibani magnai car adu aruba lok amada tasinbadu imung amagi miyoi taruk khutak sibaga loinana atopa amana soki laikhidraba singadu gi manung de sahi ahum kakta ngai diba nupi masa ama yauri hena phongdokladuna magnai Asok Padu Hospital amada pukakre imung adu Haridwar district ki Laksar area dagi na hena phongdokla dun official dunaki thaudo adu gi pau phongga police amasum state disaster response forcing personnel sunami kan bigi thabak sadaki haina pau mun makhatari amaromda Nigerian nupi draka kona fare hari Directorate of Revenue Intelligence DRI na Madhya Pradesh ki Ratlam railway station na Nigerian nupi ama lupa crore 1.60 ga draka kona na fare hena official amana makata na su phongdokhi hena pau mun makata na su palakli haribo official gi matungina dis kunsaga mari surabi sahi nupi edu August 3 train amada Delhi dagi Mumbai tamna lakhi bana hena su report awri